ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯅꯝ ꯆꯥꯎꯕ ꯄꯥꯈꯪ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯩ ꯃꯦꯠꯂꯒ ꯆꯥꯔꯤ꯫ ꯊꯔꯣꯅ, "ꯏꯇꯥ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯄꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯀꯣ?" ꯊꯣꯏꯕꯤꯅ, ꯅꯨꯡꯉꯥꯏ꯫ ꯃꯤꯅꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯤꯋꯥ ꯉꯥꯡꯉꯦꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯒꯤ ꯑꯐꯕ ꯐꯠꯇꯕ ꯈꯟꯅꯔꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯄꯣꯠꯇꯦ ꯃꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯅꯣꯛꯏ ꯊꯦꯝꯕꯤꯅ꯫ "ꯏꯇꯥ ꯊꯣꯏꯕꯤ, ꯅꯣꯏ ꯑꯋꯥꯡꯈꯨꯜꯗꯅꯦ ꯏꯅꯦ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ." "ꯂꯩ, ꯀꯩꯗꯧꯔꯒꯦ?" "ꯇꯥ ꯃꯥꯟꯖꯗꯣ ꯍꯟꯗꯛ ꯑꯩꯅ ꯅꯧꯅ ꯈꯪꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯨꯜꯗꯩꯅꯦꯕ꯫ ꯏꯅꯦꯗ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤꯗꯣ ꯁꯨꯝ ꯍꯪꯅꯤꯡꯕ." "ꯌꯥꯏꯌꯦ, ꯍꯪꯁꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯅꯨꯡꯁꯤꯅꯕ ꯊꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯊꯝꯗ꯭ꯔꯗꯤ ꯀꯅꯥ ꯈꯪꯅꯤ? ꯑꯩꯈꯣꯏꯗꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯑꯣꯏꯔꯝꯃꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯂꯧꯅꯝ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯋꯣꯏꯕ꯫ ꯅꯨꯡꯁꯤꯕꯁꯨ ꯃꯣꯏꯅ ꯇꯝꯕꯤꯔꯝꯗꯣꯏꯅꯤ꯫ ꯌꯥꯖꯗꯕ ꯑꯩꯈꯣꯏꯁꯦ ꯅꯝꯗꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯔꯛꯑꯦ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯔꯦ ꯈꯪꯉꯛꯑꯀꯥꯟꯗ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯅꯣꯛꯏ ꯀꯕꯣꯛꯂꯩꯅ꯫ "ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯋꯥꯁꯤꯅ ꯏꯆꯨꯝ ꯆꯨꯝꯃꯦꯀꯣ." ꯁꯅꯥꯇꯣꯝꯕꯤꯅ, "ꯑꯗꯣ ꯉꯥꯏꯈꯣ ꯏꯇꯥ, ꯍꯟꯗꯛ ꯑꯩꯈꯣই ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯁꯅꯥꯔꯤꯗꯣ ꯃꯉꯣꯟꯗ ꯊꯣꯛꯏꯗꯨꯅꯤ ꯆꯦꯟꯒꯦꯅ ꯆꯦꯜꯂꯨꯔꯒ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯣ." "ꯏꯁ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯦ ꯑꯁꯪꯕꯤꯗꯣ ꯃꯥꯁꯨꯅꯦ ꯅꯨꯄꯥꯗꯣ ꯆꯦꯟꯒꯦ ꯆꯦꯜꯂꯨꯔꯒꯅꯦ ꯌꯦꯛ ꯑꯣꯏꯔꯝꯗꯅ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈꯤ ꯍꯥꯏ꯫ ꯂꯨꯍꯣꯡꯁꯦꯒ ꯑꯝꯇ ꯌꯥꯗꯦ꯫ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." ꯁꯅꯥꯔꯩꯅ, "ꯍꯣꯏꯁꯦ, ꯌꯥꯔꯦ, ꯆꯪꯉꯁꯤ ꯊꯦꯡꯉꯤ." ꯊꯦꯝꯕꯤꯅ, "ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯈꯩ ꯋꯥꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ." ꯀꯕꯣꯛꯂꯩꯅ, "ꯑꯁꯦꯡꯕꯩꯁꯨ ꯇꯞꯆꯕꯁꯤꯅ꯫ ꯑꯗꯣ ꯏꯇꯥ ꯃꯌꯥꯝ, ꯑꯩꯈꯣই ꯁꯅꯥꯔꯩꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯉꯒ ꯐꯩ ꯐꯠꯇꯦ ꯊꯤꯗꯣꯛꯁꯤꯀꯣ꯫ ꯅꯠꯇ꯭ꯔꯗꯤ ꯏꯇꯥꯅꯒ ꯄꯪꯖꯕꯅꯤ, ꯏꯇꯞꯀ ꯇꯞꯆꯕꯅꯤ, ꯑꯃꯨꯛ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯗꯅ." ꯁꯅꯥꯇꯣꯝꯕꯤꯅ, ꯍꯣꯏꯁꯦ, ꯌꯥꯔꯦ, ꯆꯪꯅꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯊꯦꯡꯉꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯔꯛꯏꯁꯦ꯫ ꯏꯃꯥꯗꯣ ꯏꯁꯧ ꯂꯥꯡꯕꯅ ꯂꯣꯏꯔꯝꯃꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ 5 ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯕꯨꯜꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯌꯣꯡꯆꯥꯛ ꯑꯗꯨ ꯀꯟꯅ ꯈꯦꯠꯂꯤ꯫ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯒꯤ ꯁꯅꯥꯔꯩ, ꯏꯃꯥꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ." "ꯀꯩ ꯋꯥꯅꯣ ꯏꯃꯥ?" "ꯏꯆꯥꯗꯤ ꯄꯪꯁꯨ ꯄꯪꯉꯤ, ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯍꯌꯦꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯏꯆꯥꯒꯤꯗꯃꯛ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯑꯅꯛꯄ ꯃꯐꯝꯗꯒꯤ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯛꯁꯤꯗ ꯆꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯊꯝꯒꯅꯨꯀꯣ꯫ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯏꯅꯤ꯫ ꯅꯪꯅ ꯄꯪꯂꯝꯗ꯭ꯔꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯋꯥꯗ ꯋꯥꯡꯃ ꯀꯩꯁꯨ ꯂꯥꯜꯂꯣꯏꯌꯦ." ꯍꯣꯏꯁꯦ, ꯏꯃꯥꯅ ꯄꯥꯈꯠꯂꯤꯕꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯇꯝꯁꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ." ꯇꯣꯝꯆꯥ ꯆꯪꯂꯛꯇꯨꯅ, "ꯍꯥꯏ ꯃꯃꯥ, ꯅꯣꯏ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯅꯃꯥ ꯅꯆꯥꯅ ꯆꯥꯛ ꯊꯣꯡꯅꯤꯅ ꯆꯪꯈ꯭ꯔꯤꯕꯁꯦ꯫ ꯅꯣꯏ ꯉꯥꯏꯕꯗ ꯑꯩꯗꯤ ꯃꯤꯀꯞ ꯑꯃꯁꯨ ꯇꯨꯝꯃꯨꯔꯦꯅꯦꯍꯦ." "ꯑꯣ, ꯂꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥ ꯊꯤꯔꯛꯑꯒꯦ." ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯈꯤꯅ, "ꯍꯥꯏ ꯕꯦꯝꯃ, ꯊꯤꯔꯣ ꯆꯥꯛꯇꯣ, ꯅꯄꯥꯁꯤ ꯂꯥꯝꯃꯝꯃꯅꯤ, ꯉꯁꯥꯏꯗꯒꯤꯅꯤ ꯊꯕꯛ ꯆꯠꯂꯨꯔꯤꯁꯤ." ꯁꯅꯥꯔꯩ ꯃꯥꯁꯨ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯊꯤꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯂꯥꯛꯂꯦ꯫ ꯑꯌꯨꯛ ꯑꯗꯨꯗ ꯊꯦꯝꯕꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, "ꯁꯅꯥꯔꯩ, ꯍꯣ ꯁꯅꯥꯔꯩ!" "ꯊꯦꯝꯕꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ, ꯆꯥꯛꯁꯪꯗ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ." ꯊꯦꯝꯕꯤꯁꯨ ꯆꯪꯂꯛꯇꯨꯅ, "ꯏꯇꯥ, ꯍꯣꯔꯦꯟꯗꯣ ꯈꯨꯟꯊꯛꯇ ꯂꯤꯀꯣꯟ ꯁꯥꯟꯅꯅꯤ ꯍꯥꯏ, ꯅꯪꯁꯨ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯌꯥꯎꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯤ." "ꯏꯃꯥꯗ ꯍꯥꯏꯈꯤꯒꯦ, ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯏꯇꯥ. ꯑꯗꯨꯒ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯌꯥꯍꯜꯂꯛꯎꯀꯣ, ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯠꯁꯦꯕ." "ꯍꯣꯏ ꯏꯇꯥ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." "ꯉꯥꯏꯈꯣ, ꯎꯇꯤ ꯊꯣꯡꯉꯤ, ꯁꯤ ꯆꯥꯈꯤꯁꯤ." "ꯑꯦ, ꯐꯅꯗꯨꯝ ꯐꯔꯦ,
ꯑꯩꯅ ꯏꯃꯥꯗ ꯎꯇꯤ ꯊꯣꯡꯕꯤꯌꯣꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤꯅꯤ, ꯌꯥꯔꯛꯇꯕꯅꯤ, ꯁꯤꯗꯩ ꯑꯣꯏꯅ ꯆꯥꯈ꯭ꯔꯒꯦ꯫ ꯑꯩꯗꯤ ꯈꯪꯗ꯭ꯔꯥ, ꯂꯥꯛꯑꯣꯁꯦ, ꯎꯇꯤ ꯍꯥꯞꯄꯁꯦ ꯄꯥꯏꯔꯛꯑꯣ, ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯔꯨꯁꯦ꯫ ꯊꯦꯝꯕꯤꯒ ꯁꯅꯥꯔꯩꯒꯁꯨ ꯆꯥꯛ ꯑꯃꯗꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯏꯇꯥꯒ ꯑꯩꯈꯣꯏꯒ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯀꯦꯀꯣ, ꯑꯋꯥꯡꯒꯤ ꯈꯨꯟꯊꯛꯇ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯂꯩꯁꯥꯕꯤꯅꯤ, ꯈꯔꯁꯨ ꯆꯠꯇ ꯌꯥꯄꯣꯠꯇꯦ꯫ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ, ꯅꯈꯣꯏ ꯅꯨꯄꯤꯅꯤ, ꯃꯤꯅ ꯈꯤꯇꯗ ꯉꯥꯡꯅꯈꯤꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯇꯥ, ꯏꯃꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯍꯣꯔꯦꯟ ꯐꯖꯅ ꯀꯦꯔꯒ ꯊꯣꯛꯂꯛꯑꯣꯀꯣ, ꯑꯩꯈꯣꯏꯅꯦ ꯂꯩꯔꯛ ꯑꯍꯥꯟꯕꯒꯤꯗꯨꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯍꯣꯏ ꯏꯇꯥ꯫ ꯊꯦꯝꯕꯤ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩ ꯀꯦꯔꯤ, ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯋꯥꯠꯇꯕꯅꯤ, ꯈꯤꯇꯪ ꯀꯦꯕꯗ ꯑꯗꯨꯃꯛ ꯐꯖꯩ꯫ ꯏꯕꯦꯝꯃ, ꯁꯦ ꯅꯥꯆꯣꯝꯁꯤꯃꯒꯅꯦ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯤꯜꯂꯨ꯫ ꯅꯥꯆꯣꯝꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯛ ꯇꯥꯛꯂꯤꯕꯅꯤ, ꯃꯄꯨ ꯄꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤ꯫ ꯍꯣꯏ ꯃꯥ꯫ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ, ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤꯗ꯫ ꯏꯃꯥꯅ ꯅꯆꯥ ꯑꯣꯏꯕꯒꯤ ꯐꯖꯔꯤꯅꯤ, ꯑꯇꯩꯒꯤ ꯃꯤꯠꯇꯗꯤ ꯑꯩꯁꯦ ꯌꯥꯝ ꯊꯤꯔꯝꯗꯣꯏꯅꯤ꯫ ꯏꯆꯥꯕꯨ ꯊꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯃꯤꯠ ꯅꯥꯝꯃ ꯁꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯅꯥꯔꯩꯅ, ꯏꯃꯥ, ꯑꯩ ꯊꯣꯛꯑꯒꯦ, ꯏꯇꯥꯁꯤꯡꯗꯣ ꯉꯥꯏꯔꯝꯃꯅꯤ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯣꯛꯑꯒꯦꯀꯣ꯫ ꯁꯅꯥꯔꯩ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯋꯥꯡꯒꯤ ꯈꯨꯟꯊꯛ ꯑꯗꯨꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯕꯁꯨ ꯑꯃꯅꯤ꯫ ꯂꯥꯏꯕ ꯃꯥꯗꯤ ꯁꯅꯥꯔꯩꯕꯨ ꯎꯕꯗ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯟꯗꯨꯅ ꯂꯤꯀꯣꯟ ꯑꯗꯨ ꯁꯥꯟꯅꯕ ꯑꯗꯨꯁꯨ ꯍꯧꯔꯦ꯫ ꯇꯥꯟ ꯆꯥꯅꯅ ꯂꯥꯏꯕꯒ ꯁꯅꯥꯔꯩꯒꯁꯨ ꯊꯪꯅꯅ ꯐꯝꯂꯝꯃꯤ꯫ ꯂꯥꯏꯕ ꯃꯁꯛ ꯃꯇꯧꯁꯤ ꯌꯦꯡꯕꯗ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ, ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯗꯨꯃꯛ ꯅꯨꯄꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯁꯤꯅ ꯁꯅꯥꯔꯩ ꯃꯥꯅꯁꯨ ꯂꯥꯏꯕꯕꯨ ꯀꯨꯞꯅ ꯈꯪꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯃꯃꯤ ꯈꯔꯗꯤ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯃꯍꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯕ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯇꯥꯎ ꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯁꯅꯥꯔꯩꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯗꯥꯖꯔꯦ꯫ ꯑꯦ, ꯀꯩꯅꯣ ꯂꯥꯏꯕ, ꯅꯪꯒꯤꯗꯤ ꯊꯥ ꯁꯅꯥ ꯂꯩꯗꯨꯗꯤ, ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯏ ꯃꯊꯛꯇ ꯅꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ꯫ ꯑꯁ, ꯑꯗꯨꯅ ꯄꯥꯕ ꯏꯃꯥꯒꯒꯤ ꯑꯄꯥꯝꯕꯅꯤꯗꯅ, ꯑꯩꯒꯤꯗꯤ ꯑꯣꯏꯗꯦꯗꯅ꯫ ꯑꯦ, ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯗꯤ ꯊꯥ ꯁꯅꯥꯒ ꯅꯨꯡꯁꯤꯅꯩꯕ? ꯇꯧꯅꯨ ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕ ꯂꯧꯅꯝ ꯆꯥꯎꯕ ꯄꯥꯈꯪ ꯑꯣꯏꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯁ ꯌꯥꯔꯦ ꯏꯇꯥꯎ, ꯃꯔꯨꯞ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯄꯥꯡꯒꯦꯅꯦ ꯅꯪꯒꯤ ꯃꯇꯦꯡꯕꯨꯗꯤ, ꯑꯗꯨꯒ ꯁꯅꯥꯔꯩ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤ, ꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯗꯣꯔꯤꯕꯣ? ꯅꯣꯏ ꯏꯃꯥ ꯄꯥꯕꯅꯗꯤ ꯊꯥ ꯁꯅꯥꯕꯨ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯣꯏꯅꯃꯛ ꯍꯥꯏ꯫ ꯃꯁꯤꯁꯤꯗ ꯅꯪꯅ ꯁꯅꯥꯔꯩꯒ ꯈꯪꯅꯔꯒ ꯑꯉꯥꯡꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯏꯅꯔꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯃꯤꯅ ꯏꯃꯥꯡꯗ ꯂꯩꯔꯕꯗ ꯑꯩꯕꯨ ꯁꯨꯝ ꯅꯥꯊꯩꯒꯗ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯁꯅꯥꯔꯩ ꯂꯧꯗꯕ ꯌꯥꯔꯣꯏꯀꯣ? ꯂꯧꯅꯝ ꯇꯧꯕꯤꯔꯝꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯅꯪ ꯀꯌా ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯏꯇꯥꯎ, ꯅꯪ ꯑꯩꯁꯦ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ? ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯂꯧꯅꯝꯇꯪ ꯇꯧꯕꯤꯅꯨ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯊꯤꯕꯒꯨꯝ ꯑꯩꯈꯣꯏꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯒꯗꯕꯅꯤ, ꯊꯃꯣꯏꯗꯨꯗ ꯑꯗꯨꯈꯛ ꯐꯥꯎ ꯍꯥꯏꯕꯅꯤ꯫ ꯑꯁ ꯌꯥꯔꯦꯕ, ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯤꯅ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ꯫ ꯅꯪꯗꯤꯅꯦ ꯉꯥꯎꯅꯤ, ꯐꯖꯕ ꯅꯨꯄꯤ ꯈꯛꯇꯅꯤ ꯅꯪꯅ ꯈꯪꯉꯤꯁꯦ꯫ ꯑꯩꯒ ꯈꯠꯅ ꯂꯥꯛꯄꯗ ꯀꯣꯟꯊꯣꯡꯁꯨ ꯌꯧꯔꯛꯇꯣꯔꯦ꯫ ꯑꯗꯣ ꯏꯕꯥꯅꯤ ꯍꯌꯦꯡ ꯁꯅꯥꯔꯩ ꯍꯣꯏ ꯈꯨꯜꯗ ꯑꯃꯨꯛꯀ ꯆꯠꯂꯨꯁꯤꯀꯣ? ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯉꯥꯏꯉꯝꯗꯕꯤꯗꯣ? ꯑꯗꯨꯏ ꯅꯠꯇꯦꯗ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯄꯥꯝꯕꯨ ꯄꯥꯝꯖꯔꯕ ꯊꯨꯖꯤꯟꯕꯅ ꯐꯠꯇ꯭ꯔꯣ? ꯊꯦꯡꯊꯔꯤꯉꯩ ꯇꯥꯟꯖꯥ ꯃꯥꯡꯅꯅꯕꯅꯤ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ, ꯑꯩ ꯆꯪꯖꯍꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯀꯥꯏꯅꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ, ꯆꯥꯛ ꯏꯁꯤꯡ ꯊꯣꯛꯅꯔꯕ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯉꯔꯥꯡꯒꯤ ꯂꯤꯀꯣꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯦꯝꯕꯤꯅ, ꯏꯇꯥ ꯃꯌꯥꯝ, ꯉꯔꯥꯡ ꯇꯥ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯈꯣই ꯏꯇꯥ ꯁꯅꯥꯔꯩꯕꯨ ꯄꯥꯝꯖꯕ ꯃꯥꯟꯗ꯭ꯔꯥ? ꯃꯥꯜꯂꯤ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ꯫ ꯑꯁ ꯅꯣꯏꯁꯤꯗꯤꯕ, ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯃꯣꯏ, ꯏꯃꯥꯅꯁꯨ ꯌꯥꯗꯦ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯒꯤ ꯑꯃ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏ꯫ ꯍꯩꯃꯥ, ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯅ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯃꯈꯣꯏ ꯃꯁꯦꯟꯗꯨ꯫ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯇꯥ, ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ꯫ ꯑꯩꯗꯤ ꯃꯤꯁꯨ ꯈꯤꯇꯪ ꯈꯪꯅꯕꯒ ꯊꯥꯖꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯃꯁꯤꯅꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯄꯥꯈꯠꯂꯤꯕꯁꯦ꯫ ꯑꯗꯨꯒꯤꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯕꯗ ꯑꯩꯈꯣꯏꯁꯨ 9-10 ꯊꯣꯛꯅ ꯈꯜꯂꯒ ꯌꯦꯡꯒꯗꯕꯅꯤ꯫ ꯍꯦꯛꯇ ꯌꯥꯔꯨꯕꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯅꯕꯨ ꯄꯥꯝꯃꯕ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯅꯅꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤꯕ ꯎꯠꯂꯨꯔꯕ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈ꯭ꯔꯅꯤ꯫ ꯈꯪꯗꯦꯗ, ꯌꯥꯝ ꯂꯨꯏꯗ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯁꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯠꯇꯅ ꯂꯩꯄꯣꯠꯇꯦ꯫ ꯑꯩꯈꯣꯏꯉꯩꯒꯤ ꯋꯥꯔꯤꯁꯦ ꯑꯥ ꯌꯧꯔꯦ, ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯤ꯫ ꯍꯩꯁꯦ ꯑꯝꯇ ꯐꯖꯅ ꯆꯥꯈꯤꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯊꯝꯃꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯃꯈꯣꯏꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ ꯃꯌꯥꯝ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ꯫ ꯂꯥꯏꯕ ꯃꯥꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯔꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯥꯅꯗꯤ ꯂꯥꯏꯕꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯈꯪꯗꯕꯅ ꯄꯥꯛꯅ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯔꯛ ꯑꯁꯤꯗ ꯊꯧꯕꯒ ꯊꯣꯏꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯕ ꯃꯥꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯕꯅꯤ꯫ ꯃꯥꯅ ꯁꯨꯝ ꯇꯛꯃꯟꯕ ꯑꯁꯤꯗ ꯁꯅꯥꯔꯩ ꯃꯍꯥꯛ ꯂꯩꯐꯝꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯩ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯕꯅꯤ꯫ ꯂꯥꯏꯕ ꯍꯥꯟꯅꯗꯒꯤ ꯊꯧꯕꯒ ꯄꯨꯟꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯊꯦꯝꯕꯤꯅ, ꯁꯅꯥꯔꯩ, ꯇꯥ ꯂꯥꯏꯕꯁꯦ ꯇꯨ ꯑꯥꯗ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯊꯣꯏꯕꯤ, ꯅꯣꯏ ꯇꯥ ꯊꯣꯏꯕꯁꯨ ꯌꯥꯎꯔꯤ? ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯇꯥ ꯂꯥꯏꯕꯅ ꯆꯠꯁꯦ ꯍꯥꯏꯁꯨ ꯂꯥꯛꯀꯅꯨꯅ꯫ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ ꯃꯁꯤꯃꯁꯨ꯫ ꯃꯤ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯕꯩꯅꯤ ꯀꯩꯅꯣ꯫ ꯁꯅꯥꯔꯩ, ꯅꯪꯁꯨ ꯀꯣꯛ ꯌꯥꯈ꯭ꯔꯣꯗ꯫ ꯇꯥ ꯂꯥꯏꯕꯅ ꯉꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦꯕ꯫ ꯀꯕꯣꯛꯂꯩꯅ, ꯑꯁꯦꯡꯕꯩꯁꯨꯅꯤ ꯏꯕꯦꯝꯃ, ꯅꯪ ꯄꯥ ꯄꯨꯔꯅꯤꯀꯣ? ꯑꯩꯁꯨ ꯈꯜꯂꯤꯅꯤ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥ ꯊꯧꯕꯗ ꯍꯪꯗꯕ꯭ꯔꯣ? ꯇꯥ ꯂꯥꯏꯕꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ? ꯃꯕꯨꯛ ꯃꯄꯥꯎꯕꯨꯗꯤ ꯑꯗꯨꯝ ꯐꯩꯗ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯁꯤꯗꯅꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯃꯥꯅ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯩꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ 4-5 ꯇꯥꯟꯅꯔꯛꯏꯁꯦ꯫ ꯁꯅꯥꯔꯩ, ꯌꯥꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯅꯪꯅ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯁꯦ ꯇꯧꯔꯣ ꯁꯅꯥꯔꯩ, ꯑꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ꯫ ꯁꯅꯥꯔꯩ ꯃꯨꯟꯅ ꯈꯜꯂꯤ꯫ ꯂꯥꯏꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯕ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ, ꯁꯅꯥꯔꯩ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏ꯫ ꯍꯥꯏꯖꯔꯤ ꯃꯇꯤꯛ ꯅꯪꯁꯨ ꯅꯋꯥꯡꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯅ ꯅꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯕꯁꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯇꯥꯕ ꯄꯥꯝꯃꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯪꯅ ꯌꯥꯔꯛꯂꯕꯁꯨ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯒꯦ꯫ ꯑꯩꯁꯦ ꯃꯤꯅꯤ꯫ ꯅꯪꯒꯤ ꯅꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯊꯧꯕ ꯃꯥꯁꯨ ꯂꯥꯏꯕꯅ ꯁꯅꯥꯔꯩꯕꯨ ꯊꯥ 4-5 ꯇꯥꯟꯅꯖꯔꯛꯄ ꯑꯁꯤꯗ ꯂꯥꯏꯕꯅ ꯁꯅꯥꯔꯩꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯔꯕꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯊꯧꯕꯅ, ꯍꯣꯏꯅꯦ ꯁꯅꯥꯔꯩ, ꯊꯃꯣꯏ ꯄꯥꯟꯗꯕ ꯇꯧꯅꯨꯗ꯫ ꯁꯅꯥꯔꯩꯁꯨ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯃꯗꯤ ꯅꯨꯄꯥ ꯃꯥꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯂꯥꯏꯕ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯅꯥꯆꯦꯞꯅ ꯊꯥ ꯁꯅꯥꯗꯨ ꯂꯦꯞꯇꯨꯅ ꯂꯥꯏꯕꯅ ꯊꯣꯛꯂꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯥꯏꯕ ꯃꯥꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ꯫ ꯂꯥꯞꯅ ꯊꯥ ꯁꯅꯥꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝ ꯃꯍꯥꯛ ꯈꯪꯂꯕꯗ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯊꯥ ꯁꯅꯥ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯂꯥꯏꯕ, ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯍꯟꯗꯛ ꯊꯥ ꯈꯔꯁꯤꯗ ꯑꯩ ꯎꯗꯅꯕ ꯅꯪ ꯂꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯎꯔꯕꯁꯨ ꯂꯩꯗꯨꯅ ꯆꯠꯂꯤ꯫ ꯏꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯑꯩ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤ꯫ ꯀꯩꯅꯣꯕ ꯇꯥ ꯂꯥꯏꯕꯅ ꯈꯜꯂꯤꯁꯦ? ꯂꯥꯏꯕ ꯇꯧꯁꯤꯟꯅꯗꯨꯅ, ꯑꯁ ꯊꯥ ꯁꯅꯥ, ꯅꯪꯁꯤꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯗꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯑꯗꯨꯏꯅꯤ꯫ ꯅꯍꯥꯟꯈꯩꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯤ? ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯆꯤꯜꯂꯤ, ꯑꯗꯨꯏꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯈꯝꯕꯜ ꯆꯥꯎꯔꯤꯗꯣ? ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯅꯗꯨꯅ ꯊꯝꯃꯕꯅꯤ꯫ ꯃꯥꯡꯒꯣꯟ ꯀꯥꯕꯗꯤ ꯅꯠꯇꯦꯗꯅ, ꯃꯔꯛꯁꯤꯗ ꯅꯨꯄꯥ ꯅꯣꯏꯗꯤ ꯅꯃꯤꯠꯇꯨ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕꯅꯤꯅ ꯁꯛꯍꯦꯟꯕꯤ ꯀꯅꯥ ꯑꯃ ꯄꯨꯔꯛꯀꯗ꯭ꯔꯥꯅ ꯍꯦꯛ ꯋꯥꯈꯜꯁꯦ ꯄꯤꯛꯁꯤꯟꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯂꯥꯏꯕ ꯊꯥ ꯁꯅꯥꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ, ꯑꯁ ꯊꯥ ꯁꯅꯥ, ꯅꯪꯁꯤꯗꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯐꯝ ꯈꯪꯉꯣꯏꯕ꯫ ꯑꯗꯣ ꯁꯤꯅꯅꯦ,
Horen natasingi singjura kainoma leiraga chaminoko. Laiba masu tha sanabu themlamlaba matung sel khara piramduna chatkre. Laiba mahaki asigumba mawong matau asina tha sana mahaknasu amuksu karisu khaludabani asumna laiba mahakna saglon ani puduna sanare amadi tha sana makoi anigi mafamda utchairam ingkhol aduda tumbi alu thana thana hairai magi nupada onsinduna makoi mapa karigumba wafam amata haudoki kai wanone mama icha laibasu jahi matangsu chap chari aduna imau tha sanado pisak pi ingaidasu imau oizarage haiduna lak aduna handaki pharin pangkhalakpa asida mangol karurasi haibabu makoi mapana kari khalige aigidi yarabani aikoisu ahal haibado nong nongmugi sum oisilak imau pamlabani isugado uninglabani ne he phare phare adudine moi baba ai tha sanagi mama kumuga unaduna wari pombase sarage ko asumna numisimasu haukhre mathangi numini tombinga ta haugatuna machanupa laibana thabak chathoktringai wari sana hongnana haiduna ngaiduna leiri laiba masu thabak chatnanaba thoklakpani mamana mai tiktuna leiramba aduda ima ngasidi yahauga semngalina aise nanga wari ama sanagina tawbani kai wari no ima adai na teda chahi matang su chari nanga tha sanaga luhongbirage haina tawbani matam kuinadagi su haina duna lai aduna as ima matam khara lekige hai madu yade nangse chahi kunipang ko mapan sujila aban yare yare luhongba yare ko pakhang kuina oikige tawbase namdana luhongbidore horen halakpada sanarasu yabadubu thabak chatlamdai sida hekta haijilai ichadi numidangi matamdadi wari sanabado yam phangbanina hoi yari sema pabaga imagana sinbada nachagisu karisu akaiba leite phare phare nangi wa ama khanglabanina imasu thabakse hauba yari laibasu chatkhre nungthalgi matamni thoibi thauba makoi ani pukri mapala duda unarami thoibi aisi nangwada wasi haidi hainingdaba aduba ai lotpa pamdri kai wanu ta thauba idaw laibado mana kari khali wakhalse kari no haiba ai tasing khangde mana sanare bu asingba mak nushira boi ningdana aina mateng pangluba adubu pumna mak ado tawsina boiramle kaino haisiba ta thauba ai wakhalama ita tadre idawdo aikhoi khulde gi thasana khoba maga ahalaman pi ingai degi macha macha pinasi haiduna hainaduna leirabani adubu ngasi nongni sida imana makoi anigi thauram pangthoknaba kanna hotnarakli itaw laibanasu ayaba pikramale adudi ita sanari di kamdoba khangdre su kari haigadabno khangdi adudi wase ai sanari da haidaba yade nupagi di singaktani makoi na pamjaba nupi do yadri phaphaw ikaiba khangdaba makai haigani aduga nupi duna makoi bu thamoi singna nushira akandana mirai biba nam thak to biba longnamba ta thauba nangsu ta laiba dona tawraba aina kaidoge asi haiduna thoibi sauna hawatuna chatkre thauba makok adu hotuna mathanda khali amana phatrabanina nupa akhoi pumna makse loina lana ubibai wane ba tawrisi thoibi mayumda changdaba makai sanaregi manakta laklami thoibi konthongdagi changaktuna sanare bu kawrai sakhina hai thoibi natadi maning bukri mapanda kengoi hi amgadaba malini he ahoima ayasom loina chalurage thoibi su pukri tamna laklami sanare kengoi hi amado chableptuna matada onsinduna ita ai somda lei lao somda oina lao thoibi su sanare gi manakta changsinduna phamli kaidorage nangbo isaw sawna lai duba thoibi ngasai thawbana hairakhiba wasing ado sanare gi maphamda amata chithadana tamle sanare mapi ira chenna matabu yingjai ita aigi hojik oiba phibam sida tariba pausina kamdoba thoibi madi ingangakle ita kaino haisi nang kaidorage sanare majinno mention jaduna mama takini matagum kable ita adudi nang aina jingai se chuma ba sanare makok nomi tabna amuk so hairai aigi wase talai bada haige haiduna
ꯃꯥꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯉꯔꯥꯡ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯇꯦ꯫ ꯊꯕꯛ ꯆꯤꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯏꯇꯥ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯪ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯇꯥ, ꯀꯔꯝꯅ ꯑꯩꯅ ꯋꯥꯁꯤꯕꯨ ꯏꯃꯥꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯒ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡꯆꯠꯇꯤ ꯐꯠꯇ꯭ꯔꯕ ꯃꯆꯥ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯄꯨꯝꯅꯃꯛ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯉꯅꯤꯌꯦ꯫ ꯁꯈꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯤ꯫ ꯅꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕꯔꯥ? ꯍꯥꯏꯌꯣ! ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯁꯈꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯕ? ꯑꯄꯪꯕ ꯅꯪꯗꯤ ꯁꯥꯟꯅꯕꯤꯔꯝꯕ ꯂꯧꯅꯝ ꯇꯧꯕꯤꯔꯝꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯐꯪꯗꯣꯔꯤꯒꯦ? ꯍꯩ, ꯑꯉꯥꯡꯗꯣ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯃꯗꯨꯃꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯉꯛꯀꯅꯤ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯄꯥ ꯑꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯏꯃꯥ, ꯏꯃꯥ, ꯇꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯔꯒ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯔꯔꯣꯏ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯦ꯫ ꯊꯣꯏꯕꯤ, ꯏꯃꯥꯗꯤ ꯂꯣꯏꯔꯦ꯫ ꯑꯁꯨꯛ ꯂꯩꯈꯥ ꯇꯥꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯀꯔꯝꯅ? ꯏꯃꯥ, ꯏꯇꯥꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯏꯇꯥꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯆꯤꯡꯃꯥꯡꯁꯤꯗ ꯃꯌꯨꯝ ꯄꯥꯟꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯁꯤ꯫ ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯏꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ, ꯑꯩ ꯄꯥꯕꯗꯣ ꯑꯃꯨꯛꯇꯗꯤ ꯎꯅꯈꯤꯒꯦ꯫ ꯍꯥꯏ, ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯅꯨꯀꯣ꯫ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯐꯤ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯀꯞꯂꯤ꯫ ꯁꯅꯥꯔꯩ ꯃꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤ꯫ ꯊꯣꯏꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯃꯥ ꯃꯨꯛꯇꯥꯗ ꯇꯝꯂꯤ꯫ ꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯈꯖꯤꯛ ꯐꯥꯎꯕ ꯈꯟꯊꯗꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯁꯨ ꯈꯪꯖꯤꯜꯂꯨ, ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯅꯨꯄꯥ ꯃꯈꯣꯏꯇꯅ ꯉꯝꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ, ꯈꯣꯏꯃꯨ ꯑꯃꯅ ꯂꯩꯔꯥꯡ ꯃꯁꯤꯡ ꯈꯪꯗꯅ ꯇꯣꯡꯗꯨꯅ ꯂꯩꯒꯤ ꯂꯩꯍꯤ ꯊꯛꯏ꯫ ꯐꯖꯕ ꯂꯩꯔꯥꯡ ꯎꯕꯗ ꯃꯅꯥꯛꯇ ꯉꯪꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯕ ꯄꯥꯎꯔꯧ꯫ ꯑꯗꯣ ꯏꯃꯥ, ꯏꯇꯥꯁꯤ ꯀꯔꯝꯅ ꯆꯤꯡꯃꯥꯡꯗ ꯆꯠꯍꯟꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯃꯝꯂꯤꯉꯩ ꯁꯟ ꯒꯥꯔꯤꯗ ꯅꯕꯥꯅꯤ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒꯅꯦ, ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ, ꯑꯩ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯄꯪꯕꯒꯤ ꯊꯕꯛ ꯇꯧꯒꯅꯨ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯩꯁꯨ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯇꯥ ꯊꯣꯏꯕꯤꯅ ꯁꯤꯟꯗꯨꯅ ꯆꯤꯡꯃꯥꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯂꯥꯏꯕ ꯃꯥꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤ꯫ ꯊꯧꯕ ꯂꯥꯏꯕ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡꯗꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯊꯕꯛ ꯇꯧꯔꯤ꯫ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯕ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯧꯕ ꯆꯪꯂꯛꯄ ꯎꯕꯗ ꯂꯥꯏꯕꯅ, ꯑꯦ ꯏꯇꯥꯎ, ꯅꯪ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯇꯥꯎ꯫ ꯏꯇꯥꯎ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯏꯇꯥꯎ? ꯁꯅꯥꯔꯩꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ꯫ ꯀꯩꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯁꯨ ꯇꯝꯕꯤꯕ, ꯑꯗꯨꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯏꯟꯊꯣꯛꯄꯤꯕ, ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯁꯤꯗ ꯏꯇꯥꯎꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯏꯇꯥꯎꯅ ꯑꯗꯨ ꯈꯜꯂꯤꯗꯨꯕꯨ ꯁꯅꯥꯔꯩꯁꯤ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯊꯧꯕ ꯑꯃꯨꯛꯇꯪ ꯁꯥꯎꯅ ꯂꯥꯏꯕꯒꯤ ꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ, ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ, ꯍꯥꯏ ꯑꯆꯧꯕ, ꯀꯔꯤꯒꯤꯅꯣ ꯅꯇꯥꯎ ꯊꯧꯕꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯁꯦ? ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥ꯫ ꯑꯗꯨ ꯌꯥꯔꯦ ꯏꯃꯥ, ꯂꯥꯛꯑꯣꯁꯦ꯫ ꯉꯁꯥꯏꯉꯩ ꯃꯇꯦꯡ ꯄꯥꯡꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯕ ꯑꯃꯗꯤ ꯊꯥꯁꯅꯥꯕꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯆꯦꯟꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯕ ꯑꯃꯗꯤ ꯊꯥꯁꯅꯥ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯨ ꯎꯗ꯭ꯔꯤ꯫ ꯊꯥꯁꯅꯥ ꯑꯃꯗꯤ ꯂꯥꯏꯕ ꯑꯌꯨꯛ ꯑꯗꯨꯗ ꯀꯟꯅ ꯈꯠꯅꯔꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯏꯃꯨꯡꯒꯤ ꯋꯥ ꯑꯃꯇꯁꯨ ꯍꯥꯏꯅꯕ ꯁꯪꯗꯦ꯫ ꯍꯥꯏ, ꯑꯩꯁꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤ, ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇꯅꯕ꯫ ꯁꯤꯗ ꯁꯨꯝ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯍꯥꯏ ꯑꯆꯧꯕ, ꯏꯃꯧꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯃꯇꯥꯎꯅꯤ꯫
ꯅꯕꯥꯅꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯆꯍꯤ ꯑꯃꯗꯤ ꯍꯦꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯁꯨ ꯑꯃ ꯐꯥꯎꯕ ꯎꯗꯦ ꯏꯃꯥ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯗ꯭ꯔꯕꯗ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤꯒꯦ ꯃꯍꯩ ꯄꯥꯟꯗꯕꯤꯁꯦ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯈꯖꯥꯏꯗ ꯈꯪꯊꯥ ꯊꯥꯖꯤꯜꯂꯤ ꯅꯨꯄꯥ ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤ ꯄꯨꯝꯅꯃꯛꯀꯤ ꯏꯟꯁꯤꯟꯐꯝ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯥ ꯍꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯔꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯂꯥꯏꯕ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯃꯥꯡꯈꯨꯜ ꯑꯗꯨꯗꯗꯤ ꯊꯧꯕꯒ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯁꯅꯥꯔꯩꯕꯨ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤ ꯊꯧꯕꯅ ꯁꯅꯥꯔꯩ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯇꯥ ꯊꯧꯕ ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯁꯤꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯕꯅꯤ ꯑꯗꯣ ꯇꯥ ꯊꯧꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯇꯝꯅꯤꯡꯕꯅꯤ ꯀꯩ ꯋꯥꯅꯣ ꯇꯥ ꯊꯧꯕ ꯂꯥꯏꯕꯗꯣ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯃꯥ ꯉꯁꯤꯗꯤ ꯋꯥꯔꯤ ꯃꯃꯤꯠꯇꯁꯨ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯁꯅꯥꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯐꯅ ꯑꯗꯨꯝ ꯐꯩ ꯇꯧꯖꯔꯨꯕ ꯃꯍꯩꯗꯨꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅꯅꯦ ꯋꯥꯔꯛꯏꯅꯤ ꯈꯔ ꯌꯥꯝ ꯋꯥꯖꯁꯅꯨ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯊꯧꯕꯅ ꯃꯥꯒꯤ ꯈꯜꯂꯒꯕꯨꯗꯤ ꯃꯇꯤꯛꯇꯨ ꯆꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯨ ꯑꯃ ꯎꯅꯤꯡꯅꯤꯡꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯕ ꯃꯥꯅ ꯀꯩꯁꯨ ꯊꯧꯁꯥꯗꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯃꯧ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅꯁꯨ ꯇꯥꯏ ꯇꯧꯅꯤꯌꯦ ꯃꯥꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯔꯨꯅꯤꯒꯦ ꯇꯥꯊꯧꯕ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯗꯦ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯅ ꯃꯆꯥ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯆꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯥꯟ ꯑꯗꯣ ꯄꯤꯕ ꯐꯪꯗꯦ ꯋꯥꯅ ꯂꯩꯔꯝꯗꯨꯅ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯛꯂꯣꯠꯄꯤ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯃꯍꯥꯛꯅ ꯅꯠꯇ꯭ꯔꯥ ꯂꯧꯅꯝ ꯍꯩꯕ ꯃꯍꯥꯛꯇꯤ ꯋꯥꯖꯁꯅꯨ ꯋꯥꯠꯂꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥ ꯋꯥꯔꯛꯈꯤꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯇꯥꯂꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯉꯥꯁꯦ ꯁꯦꯝꯕꯤꯔꯛꯑꯣ ꯅꯣꯡ ꯐꯥꯗꯣꯛ ꯏꯇꯥꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤꯗꯅꯦ ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ ꯍꯥꯎꯅ ꯆꯥꯁꯤ ꯏꯃꯥꯒꯤ ꯁꯅꯥ ꯁꯤꯗ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯨꯝ ꯁꯤꯗ ꯂꯥꯛꯏꯁꯦ ꯏꯃꯥꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯁꯅꯥꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯃꯥꯟꯕꯤ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯛꯏ ꯂꯩꯔꯛꯏ ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯨꯍꯤ ꯀꯕꯣꯛ ꯂꯩꯔꯛꯏ ꯁꯦꯁꯦ ꯆꯥꯔꯣ ꯆꯥꯔꯣ ꯁꯅꯥꯁꯨ ꯍꯔꯥꯎꯅ ꯀꯕꯣꯛꯇꯨ ꯂꯧꯗꯨꯅ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ ꯂꯥꯏꯕꯒꯤ ꯏꯃꯨꯡꯗꯅꯤ ꯊꯥꯁꯅꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯕꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯀꯟꯅ ꯈꯠꯅꯔꯤ ꯍꯦ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯐꯥꯎ ꯂꯩꯖꯗꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯅꯪꯁꯦ ꯃꯍꯩ ꯄꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯕ ꯎꯄꯥꯜ ꯎꯍꯩ ꯌꯥꯟꯗ꯭ꯔꯕꯅꯤꯅ ꯄꯥꯝꯗ꯭ꯔꯦꯅꯅꯦ ꯑꯩ ꯑꯃꯨꯛ ꯂꯧꯕꯤꯔꯤꯕ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅꯔꯣ ꯊꯥꯁꯅꯥ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯣꯏ ꯊꯥꯔꯤꯛꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯊꯥꯁꯅꯥꯕꯨ ꯐꯨꯏ ꯑꯅꯤꯗꯨ ꯐꯨꯅꯕ ꯑꯗꯨꯗ ꯂꯥꯏꯕꯅ ꯈꯥꯝꯇꯣꯛꯏ ꯇꯟꯖꯥꯗꯨꯗ ꯊꯧꯕ ꯃꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯎꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯍꯜ ꯑꯅꯤꯁꯤꯁꯨ ꯂꯩꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕꯁꯦ ꯊꯥꯁꯅꯥꯅ ꯌꯦꯡꯉꯨ ꯇꯥ ꯊꯧꯕ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯄꯨꯁꯤꯜꯂꯛꯏꯅꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯦ ꯍꯥꯏꯗꯨꯅ ꯆꯍꯤ ꯐꯥꯎꯕ 2 ꯁꯨꯗ꯭ꯔꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯔꯥꯏꯕ ꯏꯃꯥ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯆꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯜꯂꯛꯄ ꯋꯥꯔꯤ ꯑꯃ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯃꯐꯝꯗ ꯂꯤꯖꯔꯝꯒꯦ ꯇꯣꯝꯕꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯊꯧꯕ ꯏꯃꯥ ꯏꯇꯥꯎ ꯂꯥꯏꯕꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯊꯧꯕ ꯏꯃꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯪꯕꯣ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯏꯍꯟꯈꯣꯅꯦ ꯕꯥꯕꯥ ꯏꯇꯥꯎꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯋꯥꯡ ꯈꯨꯟꯊꯛꯇꯒꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯈꯪꯅꯔꯝꯃꯤ ꯏꯇꯥꯎꯅ ꯊꯥꯁꯅꯥꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯒꯤ ꯈꯨꯖꯤꯈꯥꯗ ꯅꯋꯥ ꯑꯃ ꯃꯤꯇꯝꯈꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯁꯅꯥꯔꯩ ꯃꯁꯥꯅ ꯂꯥꯏꯕꯗ ꯍꯥꯏꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯒꯤ ꯁꯅꯥꯔꯩꯗꯣ ꯈꯥꯡꯕ ꯉꯝꯗꯗꯨꯅ
ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯕꯣꯛ ꯑꯃꯒꯤꯗ ꯉꯁꯤ ꯐꯥꯎꯕ ꯃꯃꯥ ꯃꯆꯥꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯍꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯡꯃ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯄꯗ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯇꯣꯝꯕꯤ ꯇꯥꯕ ꯉꯝꯂꯛꯇ ꯃꯆꯥꯅꯨꯄꯥ ꯂꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯑꯣꯟꯗꯨꯅ ꯊꯥꯏ꯫ ꯑꯩꯁꯦ ꯅꯃꯥ ꯑꯩꯁꯦ ꯅꯨꯄꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ, ꯑꯗꯨꯒ ꯏꯃꯧ ꯑꯁꯤꯗ ಮಿನꯝꯗꯨꯅ ꯅꯪ ꯂꯨꯍꯣꯡꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯃꯨꯛ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯉꯥꯛꯄꯤꯔꯣꯏꯅꯦ꯫ ꯉꯁꯤ ꯏꯃꯧ ꯁꯅꯥꯔꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯃꯍꯥꯛꯅ ꯀꯌꯥꯝ ꯋꯥꯕ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯍꯩꯅꯅꯤ ꯉꯁꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯧ ꯊꯥꯁꯅꯥꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯤꯕꯁꯦ꯫ ꯃꯍꯥꯛꯅ ꯅꯪꯅ ꯅꯨꯄꯤ 100 ꯂꯣꯜꯂꯕꯁꯨ ꯅꯪꯒꯤ ꯅꯔꯥꯜ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯏ ꯑꯃ ꯇꯥꯏꯕꯪ ꯃꯄꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯔꯣꯏꯅꯦꯍꯦ꯫ ꯊꯥꯁꯅꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯟꯊꯕ ꯊꯕꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯂꯕ ꯅꯣꯡꯃꯇꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ꯫ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯂꯧꯅꯝ ꯍꯩꯕ ꯅꯪ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯅꯪꯒꯤ ꯂꯩꯈꯥ ꯇꯥꯔꯕ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯦꯞꯄꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯁꯅꯥ ꯁꯥꯎꯅ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯕ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ꯫ ꯊꯥꯔꯤꯛꯅ ꯇꯥꯂꯥꯏꯕ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯅꯪꯅ ꯐꯖꯅ ꯍꯥꯏꯕꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯂꯩꯁꯥꯕꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯒ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯎꯅꯅꯕꯔꯣ? ꯑꯩ ꯆꯠꯈꯤꯅꯤ, ꯅꯪꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯊꯧꯕ, ꯏꯃꯧ ꯁꯅꯥꯔꯩꯗꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯐꯖꯅ ꯍꯥꯏꯖꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯏꯃꯥꯒꯤ ꯃꯇꯦꯡꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯄꯥꯡꯉꯨ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯆꯜ ꯁꯅꯥꯔꯩꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥꯒ ꯄꯥꯕꯒꯗ ꯈꯪꯍꯟꯒꯦ ꯈꯟꯗꯨꯅ ꯅꯆꯥ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯂꯥꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯄꯥꯝꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯅꯪꯅ ꯊꯤꯅꯤꯡꯕ ꯅꯨꯄꯤꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯌꯨ꯫ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯅꯪꯁꯦ ꯇꯨꯀꯠꯆꯩꯅꯦꯍꯦ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯈꯜꯂꯨ, ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯄꯤꯕ ꯌꯥꯎꯕꯅꯤ꯫ ꯏꯆꯥ ꯑꯃꯗꯤ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯃꯍꯥꯎ ꯈꯪꯅ ꯍꯤꯡꯒꯅꯤ ꯈꯜꯂꯨ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯔꯦꯝꯕ ꯊꯥꯏ꯫ ꯁꯥꯖꯠ ꯆꯨꯝꯕ ꯏꯆꯥ ꯅꯪ ꯑꯃ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯇꯣꯝꯆꯥ ꯑꯩꯒꯤ ꯏꯃꯥꯏ ꯑꯁꯦ ꯃꯤꯃꯥꯡ ꯊꯣꯛ ꯅꯪ ꯑꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯕ ꯉꯥꯏꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯃꯥꯒ ꯑꯩꯒ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ꯫ ꯁꯤꯔꯕꯁꯨ ꯂꯝꯗ ꯁꯤꯔꯨꯔꯒꯦ꯫ ꯍꯥꯏ ꯃꯃꯥ, ꯌꯣꯝꯒꯗꯕ ꯐꯤ ꯌꯣꯝꯃꯣ, ꯆꯠꯁꯤꯜꯂꯣ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯥ ꯂꯥꯏꯕꯕꯨ ꯋꯥꯔꯧꯕ ꯍꯦꯟꯃꯟꯕꯅ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ ꯂꯥꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯒꯤ ꯆꯩꯔꯥꯛꯅ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯗꯨꯅ ꯋꯥꯅ ꯍꯤꯡꯈꯤ꯫